수기시 아양바 maximum nangi thodoba to ibo khara Manipur Sarkar Diyawa all political party thunari ba kamu ani ni re si kurga satle haiba ngum bagi public mandate amaka laibina to kayum kan remote area da phagi magni pan koi pura state security ka punna jointly loina le hele ba ji moi khata da individual operator ho ta on re haiba do jointly operator re adu gi thaje bu thambiro haiba ni oh to ni le ye alo won lo ba seeing the complexity in an home minister Mitsabu Ngarang Nandang Guwahati de Unai Matamsu Yam sufficiently PB Akoi Manipur the Prajasing the Pamba Lady Fibam Yam Sekoi Honorable Home Minister Mamang the Pundoe patiently Mamsu Tabi Aduga Akoi Honorable Home Minister Nahai Manipur se BJP Sarkar hek pambade ki hauna development se purak naba state se uplift naba state government ga puna central government ga kanna hona ringe da siguma thodok thokhi basi nungaite adubo center na su yam kana view torga akoi santi purak naba yam kana honari akoi na darkar labor security provide tori day one dagi sumaina restore dono ba hodna don lakani musamak su lakani 29 siki thagi 29 da lakani aduga stakeholders mi ambusu unare harga wari dorga akoi santi purana ba hodna gane aduna praja sing sida nakoi over anxious oibigno sida akiba leibigno government da thazab thambiu akoi soidana state asi athubada peace amuk purana ba honorable game matakta masayona koi honorgani habje koi the assurance badana pb government bu thazaba thamberaga state asi mang thana amuk permanently akoi peace laina naba ai soidna honorgani habje akoi honorable home minister the assurance ni aduna koi delegate chu akoi na haibia ba mayam ge wakhanda leiba koi mayam khangi prajana ngasi jati punamakna Mama Wakanda sentiment sopa sumain lady poli have miam zakoi delegates members ayamana sumaina koi home minister mamang the pondo pakanda mahang su akoi ki sentiments ma share tawi adu soidana central government su lay state government su lay adu praja sing thazabit thambiu ai koi soidana athubada situation asi normal the puthok purakni adu loinana akoi mayamda Chanangai Tagnai, one of the Drahina, Kiduna Labor Miamsisu, what Halloy? How's it situation as a normal Puranga Honor Bump Galoidana, essential commodities Miamsu, Miam the what in a pigni, have seen Magi assurance near the Napazamiam Sosi, Pausi PBU, Hanamang Sokogi, Tambi, Topa de Koi Honorable Chief Minister Nasulana Panjakre, for your delegate side. They at talking later the have you a man medium ni selaka and on the again. Uji center Giadugumba Union Home Minister of State Nita in the Re Ma Uji Lakana Ngarang the Gi Equigi Lady Ba difference civil society organization Mayam Unadana. Aduga koi state ki pravari summit patarji yauna tawna makhal makhagi mayam unadana leiba grievances problems karmaina tawda ke kari tackle tawda ke haibna singma mayam khana nai ne dana kan honari object su mark sidai da mayam ama unaro matung dei da kangkok pi amadi sosampur loina nama more aduga tawrakan da mathang mayam si round unadana tawgani aduga masai hai giba dumaina Honorable Union Home Minister Amisaji Lakri Baba Nita Resma Sidalaigani, Aduna Center, Yam Seres Wina,
तौरी अदो हुजिमक्तदा अयुक हाकी ममांगसु Indian Home Minister Misaji phone torokna aikoigi stock day to day aikoigi sana thangna ba leiriba mayam si commodities mayam sigi kari phibam lei rate hangat pa khokot pa tawduna hangami huji adugi wat pa leitana ba 37 sima koi free da yam kanna sanana ba sasu sali aduga koi kangpopi area da leiriba si koi yam kanna repeatedly arang su mui team lakna wari kanna sanarga tawri athuba matamna sisu hangani habge koi thajaba lei aduna hairiba Union Home Minister lakpasida Amisaji lakpa matam sida koi Manipur gi silinau singna lebiriba praja puna mona bot hil sena prema magi aningba pambadu phajana marik chumna thamba yana na ba mayamna shanti raksha phajana ngakna leminasi haiba appeal aduba nungtigi honorable Amisaji monitor to lepte ahang ba jaga awar pa jaga da security na hanukta da security kara wali sumaina food hills ta haiba kanda another company kunnama BSF ki aduga CRPF ki thabi raktana huji awang awat pasing mainly huji phawbuda koi around 34,000 kumba paramilitary forces of side gi la kana koi deploy tore and mayam punama government da Bharat Sarkar and state sarkar the thajaba thambiu Manipur miyam na mi pai biganu haina amuk khana ya appeal tawjari direct monitor toruga ayamba BM single level ada springer khara chu ginata ba ko pa outside gi la ko mulai sing sen na su yawu le ge ko dinai ko te amna hai ko na maktu honorable Union Home Minister je ko de pure na de ke pure si madugi su amadi madugi India funds company le ko he will build separately mana madugi nandar ba ma de to me abi assumption na ko de madugi haje ba ma si ai tawo siki security ya pe namar kun sham loina deploy to go yawe sigi sidai kunja da vulnerable area ka su collect tawri madugi matung ina mo award pa le raga di hapani amana Manipur gi miyam da ina appeal namtanga mari leina basing da appeal namka tawning basi akhoi gi Manipur kano dagi handagi thoki ba tarik ahum mari gi thogok tu da police station sing dagi kari dagi la ke khulai si lising amagi mathaktani anu huji phawbu dai khoina recover tawri ba mayam na hankat pi rai si 495 ko tangai aduna masimadi akhoi Home Ministry gi maikai dagi da natana akhoi state government gi maikai dagi samasi akhoi yam serious hoina lowi aduna yaraga di ngasi nongnini sidai da hairiba watlahuriba thingat pi ba yaw pirakadaba waliba khulai sing ase athuba da thingat pirakanda hayeng army na karina operation tawba khotpa ama la akanda madaida mipha me pun tawraga madugi ain gi oiba aruba chatkibadu ekoi su nungai jade aduna huji phawgi oina ekoi da piraiba ekoi da leiriba commensi huji mafam da karai dana moina thinkal amada thana thamamada madugi case pandabagi phawboi ekoi da madugi piri aduna yaragadi lawbi khriba munbiriba tawbiriba khulai sing adu athuba matamda akhogi police ta yongnanaba or any lampakta thambiram gera club ta thambiram gera any jagam da thambiram gera tawrakanda haiba khulai sing si athuba da government da yohon view haidana ai masim tanga appeal tawnigi